अहानबदा मरुई पाव Jesus Christ na pokhiba numit pu Christian lining chatpasing na pangthoknariba Christmas ki thoram lamdam asidasu mafam kayada pangthokli Puruf khudimak na laman singnabagi wakhalon thadokuna nungsina na leiramba iramdam adu hanjilaknaba aikoi punna honaminasi haina hanigi deputy speaker MK Preso Simrena haikre Amadi Thaubal Waithau Patta Leiba Water Supply Scheme na afaba thaknaba ising fanghande haina miyamna Water Supply Scheme thonglon sinkre Kurum jare ICB pau meeting tabiri bapum na magputaram okchare pau sandokna pizare Jesus Christ na pokhiba numit po Christian lining chatpasing na pangthoknariba Christmas ki thoram lamdam asidasu mafam kayada pangthokle Christmas ki thoram lamdam asidasu Christian lining chatlibasing na ngasi ayuk angan badagi manak nakpada leiba church singda lining laishon ki thoram pangthokpana mapung oiba thoram oina pangthokki tambaki mafam singdasu Christmas ki thoram asi pangthokki mapung oina chingmairong da leiba Embassy Central Church Tangkhul Baptist Church na chingma mafam singda ngasi ayuk angan badagi Christian lining da Singna Sarugyaduna Mapugi Minkai Sonba Thauni Thoram Pangthokpa Yauna Thoram Sing Pangthokki Embassy Center Church ta Pangthokkiba aduda outer gi MP Oiramba NPP Manipur gi President Lorho S4J NPP gi National General Secretary ex MLA I Hemochandra Kakching Kendra gi MLA M Rameshwar Su Sarugyaki Pangthokliba Christmas ki thoram aduga mari lenana Embassy Central Church ki Dekan Kwairakpam ibotombina ngasi pangthokliba Christmas thoram asigi nungi oiba wakhalon ase malem asida leiriba mioiba ikhoi ase kana amata matik chaba nate ishwar gi midyeng dagi sonthai maramaduna ishwar na mioiba ikhoi bu kanbina ba amata ngaizarba machabu pamu balaitana thabiraktuna ngasi dagi chahi lising ani gi mamangda Bethlehem da pokhibani mahagna pokhiba numit asibu Christmas ki thoram oina pangthokpani numit asina lakpada lamdam asida ingtha tapthaba nungsi chanaba lamdam ama pubirakba Rashno Haiki Prithvi da leriba mioiba jati ekhoi si matik chade ekhoi ishwar gi mieng dagi sonthai mioiba khuding maksi ka nam tan perfect oide maramandana ishwarna mahak amata ngairaba machano pasi ekhoi bu kanbina nabui damakta pamu balaitana thabirakpa adubu ngasi dagi chahi lising ani gi mamangda Bethlehem koba Sahar macamada pokhibani madubu ningsing boina MBC Center Church nasu celebrate asi pangthok chabani apu ibungo kanbiba jisu Christian pokpa numit asina lakpagi iroina na khoi Manipur da tangdu laita ba shanti amaga hena nungsina ba amaga hena bab tamina badu oibe yanana ba khoina mapu ibungo lining thogi mafam da Manipur miyam gi damak Manipur reicha gi damak kanglai cha khuding mak gi damak purup kanglup naidana khoi Christianity kangbuna Laison tinson tawjaraga isoda partna tawjabani maramdi Manipur da Christmas kumaina lakpaga iroina na ingtha tapthaba shanti porokpo irasanu haidana khoi mayamna thawai hakchang yauna partna tawbag loina Manipur da lebiriba khuding maki mafam da su paujel asi thamjabani Khundariba furup khudimagna laman singnabagi wakhalon thadokuna chahili sangsina ipaipu singge haktaktagi nungsina na leiramba iramdam adu hanjilaknaba aikhoi puna honaminasi haina hanigi deputy speaker oiraba amadi BJP Manipur Pradesh ki spokesperson amasu oiriba MK Preso Simrena appeal tawrakle Christian lining chatpa miyoi singge ngasi malem pumbada pangthoknariba Christmas kumhai asida Manipur da su Imphal gi nagaram da leiba Tangkhul Baptist Church ta pangthokliba Christmas kumhai ga mari lenana phongtok Ayuk angan badagi hauduna Christian lining chatpa miyoi singna tongan ba church singda chatuna Christmas kumhai sing pangthokpa asida sarugyaki MK Preso Simrena makhatar aduna Manipur da thoklib irang asi athuba matamda warishin ama puraktuna miyamna ingtapa lamdam ama oirasanu Christmas kumhaina lakpada khunda minariba kanglup khudimagna aigi haiba wakhalon adu thadoktuna layoi khraba ipaipu singi matamda jar bijar amate achau macha khaidana amato oina nungsi chana na hingmineramba lamdam adu amok hana hanjinba ngamnaba aikhoi pumna magna honaminasi haike aikhoi iramdam se yamna phajakraba Manipurni aduga aikhoi lamdam se atoppa country singna yam pamjaba adumba Manipurni haukrabati haukre laibak thiba thodok ke aikhoi chahi ani mukshure mase aikhoi ningsing duna laiba haunate Jesu Kristna lakpasidi nungsiba purakpani asha purakpibani aduga phajaba
punsi pinanaba lakpani maram aduna Manipurda laiba jati khudingmakna magi apamba aningba aduga laman singnanaba madungba wakhalon mayam tokpire haraka Manipur se amuka hanna ipaipuna chatnaramba nungsinaba aduga pija bithak hospitality laiba state ama aikhoi samkat tangai phatre haibase ngasi Christmas ki paujan oina yakna semlapna pijaninge Kamjong district ke manung chenna leiba chadong khuldasu Christmas ki thoram pangthokre thoram aduda social activist asangka sarna Christmas ki thoram aduda Christian lining chatpa khaknatana lampak tampak ta khundari ba maitai singsu saruk yaduna aikho yelhomi sing amatani nungsi chana leiminari haibigi paujin su miyam da piri asangka sarna makha taraduna ipa Jesus ki mappo kumona lakpada lamdam asida santi purakpaga loinana ingna chikna leiba lamdam ama oirashanu lamdam asida khundami Minariba Kanglub Singna, Amana Amagi Harau Kumhai Amade, Awa Ana Tarakpa Matamda Saruk Yaminaba Amade, Mateng Pangminaba Sina, Hena Nusi Chanaba Purakba Ngamlagani Haike. Akwai Chimi Tami Puna, isin now Tampakti Sularaga, Agi Kunda, Laglaga, Kwai Chakchaminaba, Christmas Yauminaba, Christmas Tominaba, Kerol the Sumateng Panaba, Kwai Pantominaba, Hibase, Yamna Tamoida, Kwai Nungai, Sumaina. Akwai amaga ama mateng panaba duga akwai ichinaw Christian singi doctrine di amaga ama nungsinaw mayambo pija pitao ingna chingna laiminao haibase Christmas asigi main message ni adona Jisu Christ lakpo pokpai sidi Prince of Peace haibani adona Manipur punbada santi inthaba tapthaba peace tu leirasnu haibase chadong news site chadong village ki tarap te gisu Manipur praja mayambo akwai paujel thamjari Christmas 2025 sina Manipur da nungsi chanaba adoga inthabado lebak asida purapo eresno haibase 2025 Christmas se chadong news site ki marum mapa mayambo thamjabani Thoubal district ke manung chenna Waithau Pat Sariba water supply scheme for Thoubal Waithau Pat Waithau Executive Youth Association amade Waithau apunba maira paibina Waithau praja miyam ga loina duna thong thingzin kre mari leina ba singna Waithau gi akoi bada leiriba khungang manga da water supply scheme asidagi afaba thakna ba ising phanghan gani haibegi thajaba pi trifawa khongjang handok roi hairi Waithau gi yamlaba imai bel sing amade naha kaya na saruk yaduna water supply scheme asida laktuna water supply scheme asibu thong lonshin baga loinana Waithau praja singsu afaba thaknaba ising phanghalu haiba kholau kaya laukiba khongjang aduda saruk yakiba Waithau Executive Youth Association ki advisor Maimom Inauna Waithau Pat leiriba water supply scheme asi chahi kharagi mamangda semduna mafam kayada afaba ising pituna laglabasu pat asiga sagona duna lakjariba Waithau Pat ki akoibada leiriba Waithau gi khungi miyamdadi ngasi fawba ising marik ama fawba pidana lagli Waithau khun mangagi praja miyam punduna mifam kaya famlaba amasung warep kaya raba matung water supply scheme asidagi Waithau gi praja miyam dasu ising phanghan binaba tha asigi December 9 da Manipur gi governor local MLA ke Megha Chandra DC Thoubal MP Inner Lok Sabha Chief Secretary PhED Chief Engineer PhED amade Executive Engineer PhED Thoubal da miyam gi apam ase numit tara mangani gi manung da phanghan biyu haina memorandum bisin kre miyam na thazaki ba matam adu ngarang December 12 da loire adubu mari leina ba kana amatana ising Halagani haibigi thazaba pirak tabana water supply scheme asi thong londuna thingjanmiki khongjang asi changsin bani haike Lairiba parga sing asigi apamba thajaba se mari leinabagi side gi pipe tingduna sing pidagani haidriba phawba akoi so londuna akoi thingjanjaragani kanagumbana masida akoi athingba sibu thugaiduna ahen ba sing thaba amadi pibana tawramagadi maduda tholaba phataki daita masa masana amadi legang pudawani pienda bambana haiba water supply scheme sariba si Waithau Pasidani badam amada Waithau Pat haibasi leiriba locality asi leitalairebana masing yamlaba ngaktani mafam bisege nga phaduna thambau tandana thamche hektana jibika hoiduni hingnaramban parjagi phanibu hairadi afabai sing phangani bu hairadi aikoi su yai haiduna punamadu thadoga kathok tuna laglaga ngasi aigi sumangda leiba pasidagi singna pham kayada parja kayada ahongo manda sing piba aduga Ishagi oyiba pat asidagi sing mari ama phaw pidana aikoina atangba mamanta sing ase leiraga thakna sariba aikoigi paja singsina karamba miyoigi karamba thamoina nungaiba penba phawgaduribno
इंडिया की प्राइम मिनिस्टर नरेंद्र मोदी की विकसित भारत की पांदम यौनब हौदोखिबा संसद खेल महोत्सव इंग्लिश कुनमंगा ngasi loisinkhre thauram asi manipur ki rajya sabha gi mp laisemba sana jaubna maroiba thaudang lauduna konung mamangda leba sudarshan hall bal vidya mandir da pangthokpa thauram atuda sanabagi lamda saknai rabi miyoi kayana sarukya ki leibak sinba thungna pangthokliba thauram asi state asigi oina su video conferencing ki khuthang da pangthokpa thauram atuda india ki prime minister Narendra Modi na wangang ki thauram da youth affairs and sport ki director Mayengbam Bheto su sarugya khibaga loinana Olympian Saikom Mirabai Anita coach Ibomcha na chingbana lamdam asigi sanaroi singna leibak asigi loriba thaudang gi matangda wafam kaya phongdokna ki loinana hauragliba sanaroi singna maraibak maramdam gi khanduna mangjil thana sananaba appeal tawki Rajya Sabha gi MP Laisemba Sana Jaubana lakadoriba kumja English ngani nifu tareta Indiana British ki makhota ki ningtam khibagi chama suba chahi oigadori bani hairiba matam asida Indiana malemda mangjil thaba chaukhatpa leibak ama oinaba Prime Minister Narendra Modi ki pandam thamli bani Viksit Bharat ki pandam phangnaba leibak asigi naha singbu masamawu fana leiduna sana khonabada mai onsinba amadi leibak ki damak masak thokpa thabak tawba haibegi wakhalonda Sansad Khel Mahotsav pangthokpani haina haiki Naha singju pitwana laraga lakador gadumbai ko develop ko Bharat da naha singsuna phajana ko gi Bharat si pohong na ba makona support pa ko Bharat hamba ko henna bi ko palmon da masang ba naha bayam usang ko wakhalon da sigi sangsad khel mal sobse pangtok pani naha da natana Bharat sta lagi ba Manipur sta lagi ba ko khuduma ko masang phana ni tabi ade mayam di puna maksi hakjang asina phatagari puna maksi kayum to kana de ariambani aduna sigi sathariba sangsad khel mahasab 2025 sigi pandam su एक घंटा खेल के मैदान में हाइबा अदुमा हाइबदी अखोई से पुंग अमतंग काइथोगा सानबुंदा आइना आइना हाइजबा अदुमा पामजबा मसादा दु को जे पुंग अमतंग बी साना खोनदरा नहा खंगदे अहल खंगदे अदगी नुपी खंगदे नुपा खंगदे अखोई जे सादरगा सायु से फाना थंबा तिंजंग काइजंग दो भारत हम होहनबा मदुर मरम ओइरा हारगा अखोई दु मुसुल भारत से 2047 दा कोन धमिबा पांदम से फंगम दि वाखलंगदा संजनबानी Haukiba tang tara tarukta kuki singna torbong fagauchau ikhaida bom amade nongmai kapsinduna aki akhang pirakiba thawong adubu yaningdaba amade India lengak amade Manipur gi governor na buffer zone haiba leite hairiba fawbada kuki singna sit in protest sathakibada buffer zone haiduna seasonariba wahaibu condemn tobo ina ngarang fagauchau ikhai amade torbong mamang lekai gi housing resettle tawduna leiriba IDP singna maira gi khongchat ama chatna na bahorakpada police na thingbadagi mapong fahan kidrei no peace while kuki jo militants remain illegal immigrants detention and deportation needed haiba slogan asigi makhada fagauchau ikhai mamang lekai dige police station lalaga tidim road taraga fagauchau ikhai awang lekai thongkhong fawba chatna ba pandam ga loina na sinkiba mairagi santi oiba khongchat adu ayaba leite loina na ngarang ayuk khulgi miyam amade security sing loina na local representative sing yauna fam kiba mifamda yana kiba wareki wang madani haiduna khongchat adu chatpa horakpada fagauchau ikhai police station ki OC amadi CDO personnel singna thatuna thamkibani club maira paibi amadi khunja sing punasin kiba khongchat aduda serokya kiba miyam gi kholau kaya tarba matung khongchat matek amakhak oina sili langliba mafam adudagi khongkap khara chatlaga leiba lampak fawba chathalaga khongchat adu loisin hanki khongchat aduda serokya kiba abung koba amana haikibada tang tara tarukta chatharakiba attack aduda January ba kuki singi mathakta akanba action lokhat pina ba haiduna Manipur gi governor da ayiba cherol pisin ki balai kre haike ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯐꯒꯣꯛꯆ ꯏꯈꯩ ꯃꯃꯥꯡ ꯃꯐꯝ ꯑꯅꯤ ꯑꯍꯨꯝꯗ ꯇꯁꯦꯡꯅ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯒ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯕꯖꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯇꯁꯦꯡꯅ ꯒꯚꯔꯟꯃꯦꯟꯠꯒ ꯍꯥꯏꯔꯤꯕ ꯃꯁꯤꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯒꯚꯔꯅꯔꯗ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯕꯁꯨ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯉꯁꯤꯐꯥꯎꯗ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯐꯒꯣꯛꯆ ꯏꯈꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯁꯦꯡꯅ ꯁꯤ ꯃꯣꯏꯅ ꯇꯧꯔꯛꯏꯕ ꯑꯦꯇꯦꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ ꯑꯃꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯅ कुकी की साइड करीगुंबा एनी काइंड ऑफ एजिटेशन अमा तौबा मतमदा थिंगबीनबा लेतबा
एजिटेशन तो खरकाना बोम कापसला फौदा नोंमै कापसला फौदा थिंबिनाबा लैतबै मोंगदा लैबसे खुन थांगना लैरिबा इखोइददि तसेना अदुगुमदि किबगी मसम ओइरे अदुना इखोइ मसीना अरोइब नत्ते कोइ मरी लैनबा हंदकी टैक्सीदा चेनबसिंग खुदक्ता मसी दंदी पियो हाइदना कोइ प्रजागी मुचिलगा इना हाजरी Indian Red Cross Society Imphal West District Branch Manipur amadi Airport Authority of India anigi marakta Memorandum of Understanding ama sign tawkre MOU asigi matung ina Imphal International Airport thokpa aircraft accident natraga hijacking situation tholakpa matamda IRCS Imphal West District Branch na 24/7 first aid emergency medical services piba Imphal International Airport pangthokpa maroiba exercising the first aid responder oina sarugyaba amadi Imphal International Airport ki staff singda matamgi matung ina payment basis ta first aid training piba sini chahi ahum gi oina yana khiba MOU ase matamgi matung ina chahi ahum khudingi renew tawba yana leidi MOU ase Dr. Bankim Chandra Thokchom Secretary IRCS Imphal West District Branch amade Chipemi Kaising Airport Director Airport Authority of India Imphal 1 Airport anina sign tawke thoram asiga mari lenana ngase Imphal International Airport ta IRCS Imphal West District Branch ki donation box ani khinkre Humanitarian Services ta sizinanabagi damakta khinkiba donation box asige hongdokpagi thoramda SP Imphal West KSH Sivakanta yauna mari leinaba official kayana sarugya ke paugi marak thana temba break amata longminase Slopeland College of Teachers Education की Master of Education M.Ed की दमक लाखलिब सेशन 2025-26 की एडमिशन तौननब की दमक अकक नव सीट खरगी खुदोंग जाबा पिजरी खुदोंग जाबा सी लौबी हौनब की दमक मखाद पिजरीब कांटेक्ट नंबर 9615965922 नत्रगा अखुगी ईमेल slopelandcollege@gmail.com दा कांटेक्ट तौबियु मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Tada Yemi maki gano Azab thammo Sige yung se next time tina check sim na laksilo ka thamgo bani ne Tadarang se juhar habaga amta kiderbo Asumna mayam na machalbo na option lugum basige yung masibu aso yan an ko kada batagi next time tina na optionli next time ti juhar habati ni mak na ba same bani zaman technology si na bana concrete ka tok na tina ba matamda babam ng amuk tu hena angle adli next TMT strength is in the way honglagli ba punsigi lambi sida arai ba chaba yaba makhai sa sinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatung taram nokchari pau makhatana pizare Alternate Housing Complex Relief Camp National Game Village Langkol Zone 3 da internally displaced person IDP singi nongmagi oiba free medical camp pangthokre free medical camp aduda Singzamai Kendra gi MLA Yumnam Khemchan su sarugyaduna pangthokiba free medical camp aduda specialist doctor sing su yauduna doctor nurse amadi health worker sing na mateng pangduna relief camp ta leiriba inmate singi matam gi oiba layong sing amadi masagi anaba leiba sing yengthokpagi khudong chaba piba galoinana hidak langthak su fanghanke medical camp aduga mari lenana MLA Yumnam Khemchana internally displaced person sing ase yamna khudong thiba awaba tanfam amada hinglibani makoida stress anxiety mayok naribani masida matam gi ana layengi khudong cha taba thingna taba nate free medical camp asina leiriba khudong cha taba sing asi kharada kokna ba lokhat pa khongthang amani haike सरकार की तोान तोान मतें पांगो याबा पांगसु आई युमदु दुदा हंजन मंगमदबगी आवाबदुनी सिचुएशन ना यादबा हाइतारेको लिसमना इनहान लितान द चटपदा लितान की सिनेनाव कुकी मयाम लेहोबदुसु मोइसु मयुम द हनी ले हाय होय अदुना सुम ngak sum unabagi haitare khoina angamba mate doctor super specialist sing sidi kana gumba amana anaba ngak yengjage haibada matam changba gi awaba thengnaba mayam du khitang do isu ko ka traina sinbani Classic groups of hotel na harau kumhai matam khudingi sinuna lakpa street food chahi asigi Christmas bye bye New Year imoinu gangai ga mari lenana
Imphal Hotel Mamangda Hogdokre, Tauramasiga Mari Lenana, Classic Groups of Hotel General Manager Salam Sasidanana, January Mari Fauba Pangtoka Daba Tauram Asida, Local Ginganu Tonga Matel de Horaga, Korean, Chinese Amade, India Gi Tongan Tongan Ba State Ki Maming Leraba Matel Kaya Amade, Bread Amade Cake Makal Kaya Fanghali Haike. Chay kudingi kuire akhona tawreje Diwali manung sida suti thorakpa myam iPad restaurant makta changba dasu mapan da akhona akhoi kitchen je mapan do na tholaga street food ki concept sida akhona serve tawjabani second street food sina akhona tawjai sina New Year Christmas New Year's ki matang sida ma aduga ahum subjina yauksangi adai sida suti leiba matam sida mayam tholaga sida ngak family ga enjoy tonoba aina akhona adana sinjabani Quantum Science Puthoki Bajahi Chama Mapung Fabag Iroinana, United Nations Chathariba International Year of Quantum Science and Technology Celebration, SI School Kanchipudasu Pangtokre, Tauram Aduga Mari Lenana, Research Institute of Science and Technology RIST Manipuri Chairman Professor N. Ras Mohana, Ing Lisingamaga Pan Supna Amada, German physician Max Planck Quantum Energy Putoglaba Matung, Ing Lisingamaga Pan Subna Kun Mangada, Austrian Irish physician Erwin Schrödinger Amade, German physician Werner Heisenberg na quantum science puthoki bane. United Nations na English ngani kontra fawik manungda yobangam na pandam thamliba Sustainable Development Goals singasi mapung fana fangbada quantum science na achoba thokdang logani haiba se UN ki thazabane. Quantum science and technology ase energy, health, climate change samade economy dege hauraga hiram kayada yamna maru oiba machak ama oirakle. Mahakna makha taraduna mahiroi sing dege hauraga mipum Kudimakta quantum science ki loksing lehenba mathok tai haiba wakalonda malem sinba thungna ngasi ki thoramasi pangthok nari haike. Cancer survivors of Manipur Karkinos Hospital amasong Integrated Women and Child Development apunna khutsam naduna nongmagi oiba lemna cancer screening camp ama thangmai banda leiba ima panthoibi ira thongni lukki sanglenda pangthokre. Cancer screening camp aduda punna mioi chama mongna yaduna breast, cervical amasong oral cancer detection ki khudong chaba piki. Camp asida ahal naha khaktana lemna hidak langthaksu yenthoki. Cancer screening camp asida cancer survivors of Manipur na maruiba thongdang lautuna leibak miyam gidamakta kathokpaga loinana Manipur gi kachin koya da leptana chatharakba tarag humdoirak suba camp ni masigi makhata natai mafam singdasu asiguba camp kaya mathang chatharakani haire. KRC Foundation Sinduna Lakliba Inglisini Kuntaruke January Mari degi hauraga February Mari fauba thabum ama chupna chathagadaba North East Integration Rally Lamsang Maikai leba countryside retreat pre-launch tawkre. Car rally asigi matangda foundation asigi managing trustee Biswadip Gupta na phongthokibada awang nongpok state singi miyam singla laiminariba state taret asida koina chatpa fangnabagi mapung oiba pandamda car rally asi chathagadabani. Thabum ama chupna chathagadaba rally asigi manungda yamdrabada tonganba event humfu hena chathagani. State sing asigi district khudimakta fauduna mafam adugi lamit to midning thina khangminaba asina state sing asigi marakta hen afaba mari thamlakani haibigi thajabalai haina magna phongdoke. We have today signed up a MOU with MCCI where we would like to build the economic. I have an organization called Barak Manipur Friendship Association. Under that we have done some work earlier. So with MCCI we would like to create a bridge with Barak Valley. Barak Valley is a big market, 55 lakh population. We can do many things. Laibag asigi Prime Minister Oirambi Bharat Ratna Indira Gandhi ki birth anniversary namid haukiba November 18 degi All India Congress Seva Dal gi nahongnana membership drive haukibaga loinana Khangabok Assembly constituency gi oinasu Khangabok Block Congress Seva Dal na sinduna Wangbal Dalaiba Congress Babanda membership drive pangthokre. Thauram aduda Khangabok Kendra gi hanagi MLA Okram Landhoni Devi yauna thaupuba kayana sarugya ki Assembly constituency asigi manung dalai riba Congress kayana
ऑनलाइन की खुथांग द मेंबरशिप मिंग चना की बथौरम अदुगी मनुंग चना खंगबोक ब्लॉक महिला कांग्रेस कमेटी की पब्लिसिटी सेक्रेटरी ओरंबत नतना एपीएस एजेंसो ओरंबी खंगबोक पोलिंग स्टेशन नंबर 35/16 दगी लेखिद्रबी लाइश्रम नाउबी देवी चही यांखई हुमदोई की मफमदा अवाबा फोंगतोके हानगी एमएलए ओ लंधोनीना लेखिद्रबी लाइश्रम नाउबी देवीना पार्टी असिगी दमकता खंजरंबा थबक थौरम सिंग अदो अइखोई खुदिमंगना पांगथोकमिनसे पार्टी बु हेना मपांगल कंखत हंदुना अपुनबा इंडिया अमगिदमक लेमिनसी हाइखे थौबाल खेत्री लेकाई तोमजिंग मखोंग लेबा ब्राइट फाउंडेशन स्कूल की था असिगी कुनहुमदोइदगी हौरगा नुमिनिनी चुपना स्कूल असिदा चथरखिबा तराग तरेलक सुबा चही की नुमेद एनुअल डे अमदे तोंगान तोंगान एवार्ड सिंगेन थोकपगी थौरमगी मनुंग चना स्कूल असिदगी नेशनल स्टेट अमसोंग डिस्ट्रिक्ट की थाकता पांगथोकिबा अमदे स्कूल की पांगथोकिबा चांगदमदबा कयादा मकोक मतंग तारकिबा महिरोइसिंगदा अमदे स्कूल अदुगी बेस्ट ओजासिंगदसु केस ट्रॉफी मेमेंटो अमदे साइटेशन सिंगसु ngasi gi mithunglen singna yenthoki mahiroi singna tongan tongan ba cultural ki oiba jagoi isai sing mana hijaba kaya utki लोशिलकपदा मरोइबा पाव मुकना पिजरे जीसस क्राइस्ट न पोखिबा नुमितपो क्रिश्चियन लाइनिंग चटपसिंग न पांगथोकनरिबा क्रिसमस की थौरम लमदम असिदसु मफम कयादा पांगथोकली फुरुप खुदिमगना लमन सिंगनबगी वाखलोन थादोक्तुना नुंसिनना लेरंबा इरमदम अदु हंजिलकनबा अइखोइ पुन्ना होनमिनसि हाइना हानेगी डिप्यूटी स्पीकर एमके प्रेसो सिमरेना हाइख्रे अमदी थौबाल वाइथौ पात लेबा वाटर सप्लाई स्कीम ना अफब थकनबा इसिंग फंगहंदे हाइना मियामना वाटर सप्लाई स्कीम थोंगलोन सिनख्रे हौजिक फावबगे नास्तिबिना संदोकचबा मणिपुरी पाव मतंग सदा लोइजरे मिरेंग ताबिरिबु पुमनमकु अमुकना खुरुमजरे।